Imphal East District ki Sabungkho Khunauda ngasi ayuk pung ahumrom taba matamda kuki kulai paibasingna bom amadi nongmai kapsilaktuna attack tawrakre. State Force amadi khulngaktuna leiba volunteer singna khud hanbadagi akan mamawongda nongmai kapnakre. Hiramasada Impact News ki paudam ama. Hauze hangna laiba mafam asi Imphal East District manung chanba Sabungkho Khunau haiba mafam aduni agi nakanda laiba asina koi Ukhul District Police ki strength na Imphal East ki Sabungkho Khunau asi ngaktuna laiba mafam ani mafam asigi hek maning thangbada uriba koi singsang paring asidagi koi ngasi ayuk pung ahumrom taba matamda koi kuki khulai paiba singna haiba Sabungkho Khunau sitamna koi nongoi kablakpadagi haiba mafam asida laiba koi police team na su haiba kuki khulai paiba sing maikai tamna ngasi khuthungna khi pung ahum khare helakpa matamdagi haiba nongoi kapagi thabak adu horopani aduga ikan kanadana kuki khulai paiba singna amukhanna koi bom amadi nongmai sing leptuna kaptharakpadagi haiba area sida koi Imphal East District Police ki additional SP Herojina lusingba ahenba police team lakpagloinana koi Sabungkho ki koi khulnga leba khunja singi maikai dagi su haiba nongmai kapai ba area sida koi sangsinduna koi khut thoknabagi thawdo asi matam koina sathakhi loinana hauji asi nongmai kamna bi thaba asi lekhiba taraga su makhatana hauji nongmai kamna rakpa yabagi oithokpa lairi maruina koi haiba area sida henba police ki reinforcement sing lakpa loinana koi khulngakpa miyo kayamasu haiba mafam asida thungaktuna kuki khulai paiba singna haiba area sida yamna toina nongmai kapsaleiba mafam asi thing nabgi namakta koi akanba thabak sing lokhal loinana koi army gi maikai dagi su haiba area asi changapa matamda mafam asigi mara paibi singna koi thatuna haiba area asi changhandi maruina makoina thaliba asigi maruiba maram si haiba area asida kuki khulai paiba singna yamna toina nongmai kaplaiba si lephangani haiduna koi jat regiment gi maikai dagi thajaba piramno phawba makoi gi maikai dagi pikhiba thajaba dugi ona tainabada kuki khulai paiba singna leptana nongmai kaplakpa haiba makoina kaplakpa matamdana haiba akoi gi central force singna yengduna lairaga somna kandagi state force amadi khulngakpa singi maikai dagi hek halluragana Sangshila kana nongoi kapa thingna honarakpa sidagi mara paibi singi maikai dagi su Indian Army gi personnel sing asi mafam asida changakpa yaro haiduna koi thattuna thangkhre loinana area asida koi makhatana lakpa tongan update sing Impact News ki makhata ba news bulletin sing da purun lakjagi hauji pawena di Sabungkho Khunau dagi kema person El Kabi ga loinana myam da pawdom jari bai sa langmsu